ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯗꯥꯟꯁ ꯀꯣꯕꯔꯅꯦ ꯀꯣꯕꯔꯁꯦ ꯅꯨꯡꯒꯣꯜꯂꯦ ꯅꯨꯡꯒꯣꯜꯂꯦ ꯇꯧꯕ ꯁꯨꯔꯃꯥꯒꯤ ꯏꯁꯩꯗꯨꯅꯦ ꯇꯧꯔꯤꯁꯤꯅ ꯕ꯭ꯔꯣꯝꯇꯤ ꯍꯅꯥ ꯑꯦꯟ ꯅꯥꯅꯤꯀꯥ ꯃꯣꯏ ꯑꯍꯨꯝꯅ ꯗꯥꯟꯁ ꯇꯧꯕ ꯏꯁꯩꯅꯦ ꯑꯗꯨꯒ ꯊꯥꯒꯠꯂꯛꯏꯕ ꯆꯦꯅꯦꯜꯁꯤꯅ ꯃꯣꯜꯁꯣꯏ ꯄ꯭ꯔꯗꯛꯁꯟ ꯑꯗꯣ ꯃꯣꯏꯁꯤꯗ ꯀꯦꯃꯦꯔꯥꯃꯦꯟ ꯀꯩꯀꯩ ꯃꯌꯥꯝ ꯂꯣꯏ ꯏꯔꯦ ꯑꯗꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯚꯤꯗꯤꯑꯣ ꯂꯤꯡꯛꯁꯤꯁꯨ ꯑꯣꯔꯤꯖꯤꯅꯦꯜ ꯚꯤꯗꯤꯑꯣ ꯂꯤꯡꯛꯁꯤꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯚ꯭ꯌꯨꯁꯤꯅ 1.9 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯁꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯩꯁꯦ ꯐꯖꯕ꯭ꯔꯥ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯣꯜꯁꯣꯏ ꯄ꯭ꯔꯗꯛꯁꯟ Manokida ibungo, dingol thawai oibo. मैं थम मुझे पोस्ट है सुमाइना डांस तो उदा नो नो तो उसे हम पोस्ट है मुझे मैं आज मुझे ना मार Sara kalin sana, la 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 la. ꯃꯌꯥꯡ ꯀꯪꯕꯤꯁꯤꯅ ꯄꯣꯁ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯡ ꯀꯪꯕꯤꯁꯦ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯑꯁꯤ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯃꯤꯡꯁꯦ Nungolle nungolle, Lucivana nungolle, nungolle nungolle, Lucivana nungolle, nungolle nungolle, Lucivana nungolle, nungolle nungolle, Lucivana nungolle. Cinematography Molsoy मुझे मैं आज अमूक सिलल ले मुझे थावन जो महापक पजिबोदी नुआए नो बुखांगे के Palena डांस की सही जगह से हम चाने कैमरा से स्मूथ पर खरा वाला गिम्बल गुम्बल सीजन ना मध्य अमना पोस्ट आने माना चट लगन नमक पजे स्मूथ ओइड्रे ग्रग 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 तौर चल Lucivana nungolle, nungolle nungolle, Lucivana nungolle. डांस अदो इसाई गा डांस का याम फजे अदो सिदा अइना हाइनिंग बमा कोबरगी केनो तोकान वीडियो नमकान इफेक्ट कितंग सीजन हनिंग इफेक्ट सीजन नरगा दी वीडियो की कलर जे कितंग सिनेमैटिक ओइबा अदुगा वीडियो जिदि याम फजरे
ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯅꯝꯕꯗ ꯁ꯭ꯃꯨꯠ ꯑꯣꯏꯗꯕ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯕꯒꯤ ꯆꯠꯄ ꯀꯥꯟꯗ ꯒꯗꯛ ꯆꯠꯂꯦ ꯂꯦꯞꯄꯒ ꯎꯪꯉꯛꯄ ꯀꯥꯟꯗ ꯑꯇꯩ ꯗꯥꯟꯁ ꯀꯝꯕꯥꯏꯅꯦꯁꯟ ꯀꯩꯀꯩꯗꯤ ꯂꯣꯏ ꯐꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯃꯈꯥꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ